Tramokchari notice window ge ayuki morning analysis meng tabi mem pumno pu ano makta dong ko rakso thuda ma tramokchari ma dinga sim fana phone ki pause singda kari karamba maru pa yauri bage habu kana nabi damak koi gi study oda lengchen library ba oza mayamna thodo hindon khambir ba doctor yakopam DHAKESWOR author and columnist oza ba ano makta da notice window gi mai kai de amadi yengbir ba biur ma kai de tramokchari tagachari oza tongan tongan ba ngasi fana phone ki pause singda maru ba headline singje ta duna su laire myam ju thodo hindon ju khangna re do boju jikse mayam ju हेनजु खंगनिंगिबा करी करंबा कंडीशन दे लेरी हाइनजु मयानजु खोरम खुशौनरिबा हाइबा तारे कोगी कांतो साबनगी युम मै थागिबा खोगी हौकिबा थासिगी तारिख 13 दा कुकी सिंगना हाइबा तारे खोगी युम मै थारकबा मतमदा युमदुगी मपु सिंगना युमबु सिंग हाइबा तारे खोई सेंट्रल फोर्स सिंगदा युम मै थारे द कनबियु हाइना चंगे हाइबा तो मतमदा खोगी टियर चका खोगी गाड़ी टायर थाबनी हाइना खोई ओइदबा हाइरगा चंगनखिदबा अमदी तमथीना युमै थागरो मतुंगदा मसा मसागी ओइबा पोचैबु अमता कल हौबंग मौद्रबा रिलीफ कैम्प द लैरिबा सिंगी अवाबा सिंगसे अखोइ ngaraंगी हुजुजिक लेंगा पाइबिरिबा ऑनरेबल सेम युमदाम कैम्प चान चत्तुना खोइ ngaraंसी यंगसुलुर मतुंगदा मै चाखरबा युमसिंगदु खोइ नौना अमुक रिपेयरिंग तौरगा खोइ सागनी हाइबगिसु थाजबा पिरम केतु थाजब पिरम तारगसु कोई करम मतमदा करम मफम मतम करम तंजादा होंजंगनी चंगब ngमगनी हाइबगी मदुदी ngasi फावबा कोई खंगबा सुंगमद्रि अमदी करम मतमना चंगनी हाइबा सुंगमद्रिबने दो बोजा मसिदा लाक्चनिंगी बिसि मनाक्ता लैरिबा कोई 57 माउंटेन डिवीजन कोलिबा कोई सर्वफन हाइबा तारे मसिदा युम मै थारे मसि अमतंग कन्व्यू हाइबा मतमना टायर मै थाबनी हाइरगा मसिदा कोई कुकी force da laibagi mong amasu uhaliba mayamna khoirang ko chawna halibasi jamasi kamani yengbiningi amadi ngarang si ko siam chalaga nauna sarani era jo thajabji pikre adu masi karma matamda hongjingani karma matamda changaga laiba ngamgani habagi dudi masi thajaba ngamdri adu state security force ing manak nang na su ko duty su tana bu ko hainagre su habiri jamasi kamani thambini oja ahanu maktada notice window television ge ayuk news analysis meng tawir ko no kolam jadi RAKESHWAR masih si minister moina ko mana magi leibak asigi state asigi mioi singi awana so open tarak matamda mana satlaga yengba khotpa chatpa du tawbai si masih nomenclature ne dum toroga lai ada si yum sagi bu yai ko ada yi moi campaign me am pi gi yai method adu na teluri di sida ko logic on lai di ba तौरिबा थबसी करिगिनो हाइबा पोसिने वहंग लाइसेको सिना स्टेट असिदा तंगदु लैता हंदब फियो अमा अदुम थम्मगा लैबा पामिबा पोसे मसी करी मरंगिनो हाइबा पोनिना कशु लैबा पोट नतेबको मसी मणिपुर गी लैरिबा लांगिबा खोलिबा कैदोइ म्याम सिंग असे लॉ एंड ऑर्डर गी फिबमदगी इंटरप्रिट तौबो ओइबा तारगदी हाइरिबा म्याम सिंग अदु फाबदा पुनबदा नता लौखतपदा मुखै मथक्ता कंट्रोल तौबा का लैबा सिक्योरिटी फोर्स म्याम सिंग एजेंसी म्याम सिंग असिना मसी पुंग खरगी वा खतनेबको अदु तौदना अदुम प्रमोट तौरगा लांगा मखोइदु तसेंगना हाइरिबा म्याम सिंग असी फॉरेनर आई तोंगानो फॉरेन लेबाक सिंगा कांटेक्ट लेनागा लालौबा मोइना मोगी स्ट्रेटजी अमा लॉजिस्टिक अमा याउना थबक तौबदा नमजन मंगम दे कोती हाइदन तोंगानबम नेबा हाइ म्याम सिंगे विदिन द परव्यू ऑफ द स्टेट लुइ लेबा गाक्तनेबा अदु इतागदी सिदैदा हाइबा म्याम सिंग असी कैदौबगी दमकता सुगु म्याम सिंग असिना इरांग थोलगा नमधदना थमिनो हाइबा सिगी लॉजिक सिनेबा मरुइना कोइ नेना दोइसे हाइगी मागी थोखरा मतुंगदा माइ रिलीफ पीबा कोटपा युम साबा अदुना तोंगानबा अदुदी माइ नोमेक्लेचर नि मागी अदुने लाकनेबको याम नुसीबा साबना म तौदन सिमिसन सतपा पॉलिटिकल पार्टी सिंगना सतपा अमम तौबको पाइदुदी मदु मागी पॉलिटिकल माइलेज लौननबनी ओइबे याइ थमुंदगी नुसीबो ओइबे याइ अमोइबे अदु अखोइने इंटरप्रिट तौब खंगद्रे मदु माइ पुनिंग लेजरसनुको तसेंगना मदुगी पुनिंग दो अखोइना खंगनबगी टेस्ट तौनो मेकानिजम लेतमिना मौसागी कनो होगी महाभारत की द्वापुर मतमदा कृष्णना को द्रौपदी टेस्ट तौबदौना हा अखोगी अदुमाइ तौबगी मेकानिजम दु लेतरे होजिकति को अदुगी मतम दु लेतरबनिना माना खनबा माइ पुनिंग मैनिफेस्टेशन माइ पुनिंग पुइदु कइनो जो अखोइ खंगमंगमद्रे बट मसिदी नॉर्मल केसर की वानेबको अदुना सिगी पोटसिगी मनुंग द पुरिबा लॉजिक असे कैदौबगी दमक लेबा असिदै स्टेट असिदा असु यामना टर्मोइल सिचुएशन अमा अनकंट्रोल सिचुएशन अमा मई चालगा सुम थमिनो
ꯑꯀꯣꯏꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯁꯤꯡ ꯊꯤꯔꯒ ꯃꯁꯤꯡ ꯑꯗꯤ ꯁ꯭ꯇꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯄ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯃꯤꯂꯤꯇꯔꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕꯀꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯟꯋꯥꯟꯇꯦꯗ ꯏꯂꯤꯃꯦꯟꯠ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯣꯝꯕꯤꯡ ꯇꯧꯕ ꯀꯥꯟꯗ ꯂꯧꯊꯣꯛꯄ ꯀꯥꯟꯗ ꯃꯁꯤ ꯄꯨꯡ ꯈꯔꯈꯛꯀꯤ ꯋꯥꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯁꯤ ꯇꯧꯗꯗꯅ ꯁꯨꯝ ꯊꯝꯃꯤꯁꯦ ꯃꯁꯤꯒꯤ ꯊꯝꯃꯤꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯌꯦꯕ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗꯨꯗꯤ ꯃꯣꯏ ꯄꯥꯟꯗꯝꯗꯨ ꯆꯠꯊꯔꯤꯕ ꯀꯥꯡꯕꯨꯗꯨ ꯈꯛꯇꯅ ꯈꯪꯒꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯄꯥꯟꯗꯝꯅꯣ ꯍꯥꯏꯗꯨꯃꯗꯤꯀꯣ ꯑꯗꯨ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗꯨꯒꯤꯗꯃꯛꯇ ꯃꯣꯏꯅ ꯆꯠꯊꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯗꯨꯒꯤ ꯃꯩꯆꯥꯛ ꯆꯩꯅꯥꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯥꯡꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯏꯟꯁꯇꯤꯒꯦꯠ ꯇꯧꯕꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯃ ꯑꯣꯏꯔꯣ ꯑꯁꯤꯒꯤ ꯑꯦꯖꯦꯟꯗꯥ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥꯗꯨꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏ ꯀꯩꯅꯣ ꯄꯨꯝꯅꯃꯛꯅꯤꯅ ꯑꯩꯈꯣꯏꯅ ꯂꯧꯒꯅꯦꯕ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯍꯦꯛ ꯃꯁꯤꯗꯩꯗ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯟꯕꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯊꯔꯤꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯗꯨꯒꯤ ꯐꯪꯅꯕꯒꯤ ꯄꯥꯟꯗꯝꯗꯨ ꯅꯛꯁꯟꯅꯕ ꯍꯣꯠꯅꯕꯗ ꯁꯄꯣꯔꯠ ꯇꯧꯕ ꯖꯤꯕ ꯉꯥꯛꯇꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯅꯦꯕꯀꯣ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯑꯗꯨꯅ ꯃꯁꯤ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯊꯒꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯕ ꯉꯝꯗꯗꯅ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯃꯦꯟꯁꯟ ꯑꯃ ꯄꯣꯂꯤꯇꯤꯀꯦꯜ ꯄꯦꯔꯥꯗꯥꯏꯝ ꯑꯃ ꯍꯣꯡꯈꯤꯕꯗꯨꯅ ꯑꯃꯅꯤꯀꯣ ꯅꯠꯇꯕꯗ ꯋꯤꯗꯤꯟ ꯗꯤꯁ ꯄꯦꯔꯥꯗꯥꯏꯝꯁꯤꯗꯗꯤ ꯃꯣꯏꯒꯤ ꯄꯦꯔꯥꯗꯥꯏꯝꯗꯨꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯗꯨ ꯐꯪꯅꯕ ꯑꯗꯨꯝ ꯆꯠꯊꯈꯤꯅꯦꯕꯀꯣ ꯃꯁꯤꯗꯤ ꯑꯗꯨꯝ ꯂꯩꯈꯤꯅꯦꯕ ꯃꯣꯏ ꯄꯥꯟꯗꯝꯗꯨ ꯂꯣꯏꯗ꯭ꯔꯤꯌꯦꯅ ꯈꯜꯂꯤꯕ ꯃꯇꯝꯐꯥꯎꯗꯤꯀꯣ ꯃꯣꯏꯅ ꯂꯣꯏꯔꯦꯅ ꯈꯜꯂꯛꯄ ꯀꯥꯟꯗ ꯂꯦꯞꯀꯅꯦꯕꯀꯣ ꯑꯗꯨ ꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯇꯥꯕꯅꯦꯕ ꯑꯗꯨ ꯈꯪꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯦꯔꯥꯗꯥꯏꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯁꯤꯞ ꯇꯧꯒꯗꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯋꯥꯈꯜꯁꯦ ꯁꯤꯒꯤ ꯄꯦꯔꯥꯗꯥꯏꯝ ꯁꯤꯒꯤ ꯃꯅꯨꯡꯗ ꯊꯦꯡꯅꯒꯗꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯄꯦꯔꯥꯗꯥꯏꯝ ꯁꯤꯞ ꯇꯧꯒꯗꯕꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯦꯔꯥꯗꯥꯏꯝꯁꯦ ꯃꯁꯤ ꯁꯤꯞ ꯇꯧꯅꯕ ꯋꯥꯈꯜ ꯈꯟꯒꯗꯧꯕꯅꯦꯕꯀꯣ ꯑꯗꯨ ꯈꯜꯂꯝꯒꯅꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯕꯀꯣ ꯑꯗꯥꯏꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯛ ꯇꯧꯒꯗꯕꯅꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤꯗꯗꯤ ꯑꯗꯨꯝ ꯅꯣꯃꯦꯀꯦꯆꯔꯅꯤ ꯁꯤ ꯊꯣꯛꯄ ꯁꯤ ꯇꯧꯕꯁꯤ ꯀꯩꯁꯨ ꯀꯃꯦꯟ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯥꯔꯃꯤꯅ ꯑꯗꯨ ꯍꯥꯏꯕ ꯍꯥꯏꯁꯦ ꯃꯣꯏ ꯇ꯭ꯔꯦꯅꯤꯡꯗ ꯌꯥꯎꯗ꯭ꯔꯅꯦ ꯇꯌꯥꯔ ꯃꯩ ꯆꯥꯛꯄꯒꯤ ꯃꯈꯣꯟꯅ ꯀꯃꯥꯏꯅ ꯇꯧꯏ ꯃꯩꯈꯨꯅ ꯀꯃꯥꯏꯅ ꯇꯧꯏ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯃꯣꯏ ꯑꯗꯨꯗꯤ ꯃꯣꯏ ꯇ꯭ꯔꯦꯅꯤꯡ ꯂꯥꯞꯁꯦꯁ ꯑꯣꯏꯕ ꯇꯥꯔꯦ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯗꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯏꯟꯗꯤꯌꯥꯒꯤ ꯑꯄꯧ ꯀꯩꯅꯣ ꯃꯌꯥꯝ ꯇ꯭ꯔꯦꯟ ꯑꯥꯔꯃꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯜ ꯀ꯭ꯂꯥꯁꯀꯤ ꯇꯣꯞ 5ꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯏꯟꯗꯤꯌꯟ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯏꯟꯗꯤꯌꯟ ꯏꯟꯐꯦꯟꯇ꯭ꯔꯤ ꯁꯤꯁꯇꯦꯝꯁꯦ ꯑꯗꯨꯅꯦꯅ ꯃꯣꯏ ꯆꯥꯎꯊꯣꯛꯏꯗꯣ ꯑꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡꯗꯨꯕꯨ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯄꯥ ꯉꯥꯡꯕꯩ ꯋꯥꯅꯦꯕꯀꯣ ꯈꯪꯅꯕ ꯋꯥꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯒꯤ ꯑꯦꯖꯦꯟꯗꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯣꯏꯁꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯍꯥꯏꯁꯤꯁꯨ ꯃꯣꯏꯒꯤ ꯑꯦꯖꯦꯟꯁꯤ ꯑꯃꯅꯤꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯎꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯝ ꯃꯣꯏ ꯃꯁꯥꯅ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯃꯥꯒꯤ ꯂꯣꯖꯤꯁꯇꯤꯛꯇꯨꯗ ꯃꯅꯨꯡ ꯆꯟꯕꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯣꯏꯅ ꯍꯥꯏꯕꯗꯨꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯑꯣꯅꯦꯔꯦꯕꯜ ꯁꯤꯑꯦꯝꯅ ꯀꯩꯅ ꯆꯠꯂꯤꯕꯁꯤꯗꯤ ꯃꯥꯅ ꯁꯤꯑꯦꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯁ꯭ꯇꯦꯠꯀꯤ ꯀꯔꯤ ꯃꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡꯗꯨ ꯔꯤꯂꯤꯞ ꯀꯔꯤ ꯄꯤꯕ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯨꯒꯤ ꯄꯣꯏꯟꯇ ꯁꯨꯝ ꯆꯠꯆꯕꯅꯤ ꯁꯤꯅ ꯀꯩꯁꯨ ꯍꯥꯏꯕ ꯐꯤꯕꯝꯁꯦ ꯍꯣꯡꯉ ꯄ꯭ꯔꯖꯥꯁꯤꯡꯗꯨꯒ ꯃꯥꯒ ꯃꯣꯏ ꯁꯨꯝ ꯂꯥꯡꯉ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤ ꯑꯦꯃꯤꯀꯦꯕꯜ ꯁꯣꯂꯨꯁꯟ ꯑꯃ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯣꯔꯛꯄꯗꯤ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟꯗꯤ ꯅꯠꯇꯦꯕꯀꯣ ꯁꯤꯗꯤ ꯁꯨꯝ ꯇꯝꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯁꯨꯝ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯍꯥꯟꯕ ꯃꯛꯇꯗ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯗꯨ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯃꯊꯪꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯊꯥꯎꯒꯤ ꯂꯝꯗꯕꯨ ꯑꯣꯏꯁꯅꯨ ꯄꯨꯊꯣꯔꯛꯏꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯛꯃꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯛꯃꯟꯅ ꯒꯥꯔꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥꯗ ꯄꯩꯁꯥ ꯈꯥꯏꯕꯒꯤ ꯁꯤ ꯍꯦꯟꯃꯟꯕꯗꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯦ ꯖꯨꯂꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯖꯨꯂꯥꯏ 31ꯗꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯥꯗꯣꯛꯑꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯆꯠꯄ ꯂꯦꯞꯄꯅꯤ ꯍꯥꯏꯕꯒꯤꯁꯨ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯤ ꯃꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯦꯟ ꯈꯥꯏꯔꯤꯕ ꯂꯝꯕꯤꯗ ꯊꯠꯂꯒ ꯁꯦꯜ ꯂꯧꯔꯤꯕꯁꯤ ꯂꯦꯞꯍꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯁꯤ ꯒꯥꯔꯤꯁꯦ ꯊꯧꯔꯔꯣꯏ ꯒꯥꯔꯤꯁꯦ ꯊꯥꯗꯣꯛꯑꯅꯤ ꯍꯥꯏꯕꯒꯤꯁꯨ ꯑꯀꯟꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯥꯛꯏ ꯑꯣꯖꯥ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯗ ꯁꯦꯜ ꯈꯥꯏꯕ ꯍꯛꯃꯟꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯣꯏꯜ ꯇꯦꯡꯀꯔꯁꯤꯡ ꯊꯕꯛ ꯂꯦꯞꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯖꯨꯂꯥꯏ 30 ꯐꯥꯎꯕꯗ ꯁꯦꯜ ꯈꯥꯏꯕ ꯂꯦꯞꯍꯟꯗ꯭ꯔꯕꯗꯤ 31ꯗꯒꯤ ꯒꯥꯔꯤ ꯆꯦꯜꯂꯔꯣꯏ ꯍꯥꯏꯔꯣ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ LPG ꯒ꯭ꯌꯥꯁꯅꯆꯤꯡꯕ ꯑꯃꯗꯤ ꯊꯥꯎꯅꯆꯤꯡꯕ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁꯅꯆꯤꯡꯕꯁꯦ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯊꯣꯔꯛꯏꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯆꯍꯤꯒꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯁꯦꯜ ꯈꯥꯏꯕꯒꯤ ꯂꯧꯏ ꯁꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯡ ꯅꯥꯏꯅ ꯂꯧꯏ ꯑꯃꯗꯤ ꯁꯦꯜꯁꯤ ꯆꯥꯡ ꯌꯥꯝ ꯋꯥꯡꯅꯁꯨ ꯂꯧꯏ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯈꯣꯜꯂꯥꯎꯁꯤ ꯑꯗꯨꯝ ꯆꯍꯤꯒꯤꯁꯨ ꯂꯥꯎꯔꯁꯨ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯁꯤ ꯂꯦꯞꯍꯟꯕꯗꯤ ꯉꯝꯗꯦ ꯃꯁꯤ ꯂꯦꯞꯍꯟꯕ ꯉꯝꯗ꯭ꯔꯤꯁꯤꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ ꯑꯃꯗꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯅ ꯐꯠꯇꯕ ꯑꯃꯗꯤ
ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠꯁꯦ ꯀꯔꯤꯗ ꯁꯣꯏꯒꯗꯒꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯌꯔ ꯂꯧꯔꯒ ꯂꯥꯛꯄ ꯃꯁꯤꯗ ꯊꯦꯡꯅꯔꯝꯒꯗꯧꯔꯤꯕ ꯑꯋꯥꯕꯁꯤ ꯗ꯭ꯔꯥꯏꯚꯔꯗ ꯁꯦꯟ ꯈꯥꯏꯕ ꯈꯛꯀꯤ ꯑꯋꯥꯕ ꯅꯠꯇꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯤꯔꯝ ꯀꯌꯥ ꯑꯃꯗꯁꯨ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯠꯇꯕꯁꯨ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯕꯤꯔꯤ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯅꯤꯡꯉꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯄꯦꯊꯣꯂꯣꯖꯤꯀꯦꯜ ꯑꯣꯏꯔꯕꯅꯤꯗ ꯃꯁꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯇꯧꯔꯕꯅꯦꯕ ꯑꯩꯈꯣꯏꯗꯀꯣ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯋꯥ ꯈꯛꯇ ꯅꯠꯇꯦ ꯍꯣꯜ ꯃꯁꯤ ꯁꯤꯁꯇꯦꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯊꯣꯛꯑꯒ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯆꯍꯤ ꯂꯤꯁꯥꯡ ꯑꯁꯨꯛ ꯁꯥꯡꯕ ꯁꯤꯁꯇꯦꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯑꯦꯛꯁꯇ꯭ꯔꯣꯁꯟ ꯑꯗꯒꯤꯗꯤ ꯃꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯄꯣꯠ ꯆꯩ ꯃꯨꯟꯕ ꯊꯤꯡꯕ ꯀꯩꯗꯧꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯂꯦꯞꯇꯅ ꯁꯨꯝ ꯆꯠꯊꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯝ ꯆꯠꯊꯕ ꯉꯥꯛ ꯇꯧꯔꯝꯕ ꯌꯥꯏ ꯑꯃ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨ ꯆꯠꯊꯔꯤꯕ ꯂꯥꯛꯏꯕ ꯄꯣꯠ ꯂꯣꯏꯗꯦꯗꯅꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯑꯝꯕ ꯄꯣꯠ ꯑꯃꯅꯦꯕ ꯍꯧꯖꯤꯛ ꯁꯨꯝ ꯆꯠꯊꯔꯤꯑꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯔꯨꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯔꯨꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯊꯤꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨ ꯔꯨꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯔꯨꯠꯇꯨꯅ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯗꯗꯤ ꯃꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯁꯤꯒꯤ ꯍꯧꯖꯤꯛ ꯐꯍꯟꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯍꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯒ ꯂꯥꯏꯌꯦꯡꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯗꯦꯠ ꯃꯤꯟꯁ ꯁꯤꯁꯇꯦꯝꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯇꯧꯍꯟꯕꯅꯦ ꯍꯥꯏꯅ ꯃꯥꯒꯤ ꯑꯜꯇꯤꯃꯦꯠꯂꯤ ꯃꯥꯒꯤ ꯂꯣꯖꯤꯀꯦꯜ ꯀꯟꯀ꯭ꯂꯨꯖꯟꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯦ ꯍꯥꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯨꯝ ꯇꯧꯍꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯁꯤꯁꯇꯦꯝꯅ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯗꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯆꯍꯤ ꯁꯥꯡꯉꯦꯕ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯈꯨꯗꯛꯇ ꯉꯥꯏꯍꯥꯛꯀꯤ ꯑꯃꯒꯤ ꯋꯥ ꯅꯠꯇ꯭ꯔꯦ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯁꯇꯦꯝꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗꯨ ꯃꯈꯜꯒꯤ ꯑꯣꯔꯒꯅꯥꯏꯖ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯃꯥꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁꯀꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤꯀꯣ ꯂꯣꯖꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯀꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯂꯩꯔꯤꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯄꯦꯔꯥꯗꯥꯏꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯍꯣꯡꯗꯣꯛꯀꯗꯒꯦꯅ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨ ꯈꯜꯂ ꯀꯥꯟꯁꯤꯗ ꯑꯃꯗ ꯁꯤꯞ ꯑꯃ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯐꯔꯛꯇ꯭ꯔꯕ ꯆꯍꯤ 40-50 ꯐꯔꯛꯇ꯭ꯔꯕ ꯄꯣꯠꯁꯤ ꯐꯔꯛꯀꯅꯦꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯊꯥꯖꯕ ꯂꯩꯈꯤꯗꯒꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯄꯦꯔꯥꯗꯥꯏꯝ ꯑꯃ ꯍꯣꯡꯉꯀꯥꯟꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯂꯧꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯨꯞꯃꯦꯟꯒꯤ ꯑꯦꯖꯤꯇꯦꯁꯟꯒꯤ ꯃꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯑꯁꯦ ꯃꯁꯤꯗꯩꯗ ꯑꯗꯨ ꯇꯧꯕ ꯉꯥꯏꯍꯥꯛꯀꯤꯗ ꯇꯤꯄꯣꯏ ꯄꯤꯔꯦ ꯑꯃ ꯇꯧꯔꯦ ꯑꯃ ꯇꯧꯔꯦ ꯃꯌꯥꯝ ꯄꯤꯔꯤꯗꯅꯀꯣ ꯃꯁꯤ ꯇꯧꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯀꯟꯚꯣꯏꯒꯤ ꯀꯔꯤꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤꯁꯨ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯩꯅ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯅ ꯊꯤꯡꯅꯕ ꯄꯣꯠ ꯂꯩꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯊꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯃꯥꯒꯤ ꯁꯤꯁꯇꯦꯃꯦꯇꯤꯀꯦꯜꯂꯤ ꯃꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜꯂꯤ ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯔꯕ ꯑꯗꯨ ꯃꯈꯜꯒꯤ ꯃꯥꯒꯤ ꯏꯁꯇꯥꯕ꯭ꯂꯤꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯔꯕ ꯃꯈꯜꯒꯤ ꯀ꯭ꯔꯥꯏꯝ ꯑꯃꯅꯦꯕꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯁꯨꯝ ꯃꯥꯟꯅꯕ ꯉꯥꯏꯍꯥꯛꯀꯤ ꯔꯥꯖꯅꯤꯇꯤꯒꯤ ꯃꯁꯤ ꯀꯩꯅꯣꯅ BJPꯅ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯪꯒ꯭ꯔꯦꯁ ꯂꯩꯔ ꯐꯅꯤ ꯑꯗꯩ ꯀꯪꯒ꯭ꯔꯦꯁ ꯂꯩꯇꯕ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨ BJP ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯃꯣꯏ ꯀꯪꯒ꯭ꯔꯦꯁ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯅꯣ ꯑꯗꯨꯒꯤ ꯏꯁꯨ ꯅꯠꯇꯦ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗꯤꯀꯣ ꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯃꯅꯤꯄꯨꯔ ꯁꯦꯝꯕ ꯍꯥꯏꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯂꯦꯞꯄ ꯀꯥꯟꯗꯨꯗ ꯑꯣꯏꯒꯗꯕꯅꯦꯕꯀꯣ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯊꯃꯣꯏꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯟꯅ ꯂꯩꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯏꯂꯤꯃꯦꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯑꯀꯥꯏꯕ ꯑꯇꯣꯏꯕ ꯀꯩꯗꯧ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝ ꯌꯥꯝ ꯁꯥꯡꯕ ꯗꯤꯁꯀꯁꯟꯅꯤ ꯁ꯭ꯋꯥꯏꯗ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯦꯅꯣꯃꯦꯅꯟ ꯃꯆꯥ ꯑꯣꯏꯅ ꯎꯕ ꯌꯥꯏ ꯕꯠ ꯂꯩꯔꯤꯕ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯏꯆꯦꯜꯒꯤ ꯑꯔꯨꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤꯀꯣ ꯄꯥꯏꯇ ꯅꯩꯅꯕꯗ ꯂꯣꯏꯒꯗꯕ ꯅꯠꯇꯦ ꯄꯣꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯏꯁꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯥꯒꯤ ꯑꯄꯨꯟꯕ ꯃꯥꯒꯤ ꯄꯣꯠ ꯑꯃ ꯂꯩꯇꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅꯅꯦꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯦꯀꯣ ꯑꯗꯨ ꯂꯩꯔꯀꯥꯟꯗꯨꯗꯩꯗ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯐꯅꯦꯕꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯐꯤꯕꯝ ꯑꯃ ꯀꯝꯗꯧꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯐꯣꯀꯁ ꯄꯤꯔꯀꯥꯟꯗꯨꯗꯩꯗ ꯃꯥꯏꯑꯣꯟꯁꯤ ꯄꯤꯔꯀꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯠꯇꯅ ꯀꯩꯁꯨ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯔꯣꯏ ꯀꯣ ꯃꯁꯤꯗ ꯃꯌꯥꯝ ꯑꯃ ꯊꯨꯒꯥꯏꯅꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯅ ꯂꯩꯈꯤ ꯃꯇꯝꯗ ꯑꯣꯏꯔꯛꯀꯗꯕ ꯍꯣꯡꯉꯛꯀꯗꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯃꯥꯏ ꯀꯩꯀꯥ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯗꯨꯒꯤꯁꯨ ꯃꯗꯨꯗ ꯑꯀꯤꯕ ꯐꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅꯀꯣ aduna adum thugaina ba intervention torokani sanghelakani ama torokani akoina madu kamdong thengnagadaге haiba akhogi mya singna pung leitana khalla matuna madugi damukta work to wam sange natragadi haiba posing asidi matam matangi hanga ki oiba temporary torga dum satkhini maram aduna haiba mayam sing ase akhogi leriba miyam sing asina masi thengnanabagi pangal adu kamdong na semgadage na akoi sem sarga legedabani kanamta tainagadab nate masi akoina isagi sub responsibility mani haibuse masi akoina lawra matamdu da akoina Indian army ni yaroi adi state force amta yaroi bo
ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯤꯜ ꯑꯃ ꯁꯦꯝꯒꯠꯂ ꯃꯇꯝꯗ ꯑꯗꯨꯝ ꯑꯣꯏꯒꯗꯕ ꯄꯣꯠ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯄꯥꯏꯍꯦꯛꯇ ꯌꯥꯒꯗꯕ ꯄꯣꯠ ꯑꯃ ꯅꯠꯇꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯃꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯊꯪꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯃꯩꯇꯩꯒꯤ ꯅꯣꯡꯃ ꯄꯥꯟꯕꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯔꯝꯗ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯃꯃꯥꯡꯗꯒꯤꯁꯨ ꯆꯔꯛ ꯆꯍꯤꯡꯅꯔꯒ ꯑꯗꯨꯝ ꯂꯥꯛꯏꯕ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡꯒꯤ ꯂꯥꯏꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯍꯩꯔꯣꯛꯂꯣꯝꯗꯒꯤ ꯂꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯖꯕ ꯂꯥꯛꯄ ꯑꯃꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯩꯔꯝꯃꯤꯕ ꯖꯒꯥꯗꯨꯒ ꯃꯤꯁꯤꯡꯅ ꯀꯟꯖꯜꯂꯝꯃꯤꯕ ꯑꯦꯔꯤꯌꯥꯁꯤꯒ ꯑꯩꯈꯣꯏ ꯅꯤꯡꯇꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯐꯪꯗꯕ ꯂꯥꯏꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡ ꯁꯣꯛꯑꯒ ꯂꯥꯏꯗ ꯀꯠꯀꯗꯧꯕ ꯖꯒꯥꯗꯨꯕꯨꯛꯇ ꯃꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯊꯠꯆꯜꯂ ꯊꯝꯕ ꯑꯃꯗꯤ ꯆꯪꯕ ꯌꯥꯍꯟꯗꯕꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣই ꯍꯧꯈꯤꯕꯁꯤꯡꯒꯤ ꯄꯥꯜꯂꯝꯕꯁꯤꯡꯅ ꯀꯔꯤ ꯇꯧꯔꯝꯕ ꯀꯔꯤ ꯊꯝꯕꯤꯔꯝꯕ ꯍꯥꯏꯕꯗꯨ ꯈꯪꯉꯨꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯝꯕꯤꯔꯝꯃꯤꯕ ꯂꯥꯏ ꯈꯨꯕꯝ ꯑꯁꯤ ꯈꯣꯏꯔꯝꯖꯒꯦ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯣꯔꯁꯤꯗ ꯀꯠꯀꯗꯧꯔꯤꯕ ꯏꯁꯤꯡ ꯁꯣꯛꯐꯝ ꯆꯠꯐꯝꯁꯤꯐꯥꯎꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯆꯪꯕ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯥꯔ ꯋꯦꯌꯔ ꯈꯥꯔꯒ ꯊꯝꯕ ꯑꯃꯗꯤ ꯀꯣꯏꯊꯣꯛꯑꯒ ꯆꯠꯍꯜꯂꯒ ꯏꯁꯤꯡ ꯁꯣꯛꯍꯟꯕ ꯃꯁꯤ ꯀꯌꯥꯃꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯗ ꯆꯤꯡꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯇꯧꯕꯇꯕꯨ ꯇꯝꯄꯥꯛꯇꯕꯨꯛꯇ ꯆꯪꯕ ꯌꯥꯗꯕ ꯑꯦꯔꯤꯌꯥ ꯂꯩꯁꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯑꯃꯗꯤ ꯃꯁꯤꯗ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯁꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯤꯔꯤꯕ ꯍꯩꯔꯣꯛꯇꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯊꯝꯕꯤꯔꯝꯕꯖꯥ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯀꯠꯀꯗꯧꯔꯤꯕ ꯏꯁꯤꯡ ꯁꯣꯛꯐꯝꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯍꯟꯗꯕꯤꯗ ꯅꯥꯀꯟꯗꯒꯤ ꯀꯣꯏꯊꯣꯛꯑꯒ ꯆꯠꯍꯜꯂꯤꯕꯁꯤ ꯑꯣꯖꯥ ꯃꯁꯤ ꯀꯅꯥꯅ ꯁꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯧꯈꯤꯕꯁꯤꯡꯒꯤ ꯃꯄꯤ ꯃꯄꯥꯅ ꯁꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝꯗꯨꯗꯒꯤ ꯂꯩꯔꯛꯄ ꯇꯦꯂꯤꯁꯤꯡꯅ ꯃꯈꯣꯏꯗ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯔꯨꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯤ ꯃꯔꯥ ꯇꯥꯅ ꯂꯩꯔꯛꯑꯕꯅꯤꯅ ꯃꯁꯤꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕꯁꯤ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯁꯨ ꯊꯝꯃꯛꯄ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇꯁꯨ ꯃꯈꯣꯏꯅ ꯊꯜꯍꯜꯂꯒꯁꯨ ꯑꯩꯈꯣꯏ ꯊꯝꯃꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯣꯔꯗ ꯀꯠꯀꯗꯧꯕ ꯏꯁꯤꯡꯁꯤꯕꯨꯛꯇ ꯁꯣꯛꯐꯝ ꯃꯐꯝ ꯆꯥꯅ ꯆꯪꯍꯟꯕ ꯌꯥꯁꯜꯂꯛꯇ꯭ꯔꯒꯗꯤ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯈꯠꯄ ꯌꯥꯕꯒꯦ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯑꯗꯨꯝ ꯎꯅ ꯃꯁꯤ ꯍꯌꯦꯡꯋꯥꯏꯕꯨ ꯃꯈꯥ ꯇꯥꯔꯕꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯔꯛ ꯆꯍꯤꯡꯅꯒ ꯑꯗꯨꯝ ꯊꯝꯕꯤꯔꯝꯒꯗꯧꯔꯤꯕ ꯍꯥꯏꯕꯁꯤꯅ ꯑꯣꯖꯥ ꯃꯁꯤꯗ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡꯗꯕꯨꯛꯇ ꯅꯤꯡꯇꯝꯅ ꯆꯪꯕ ꯌꯥꯁꯜꯂꯛꯇ꯭ꯔꯒꯗꯤ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤ ꯃꯇꯥꯡꯁꯤ ꯃꯁꯤ ꯔꯥꯀꯦꯁꯋꯔ ꯃꯁꯤ ꯑꯩꯈꯣꯏꯅ ꯔꯤꯂꯤꯖꯤꯌꯁ ꯄ꯭ꯂꯦꯁꯦꯁꯁꯤꯡꯁꯦ ꯃꯁꯤꯗꯤ ꯐ꯭ꯔꯤ ꯐ꯭ꯔꯣꯝ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯁꯤꯗꯒꯤ ꯃꯗꯨ ꯃꯥ ꯂꯩꯍꯟꯒꯗꯧꯕꯅꯦꯕꯀꯣ ꯈꯣꯏꯔꯝꯃꯤꯕ ꯀꯥꯡꯕꯨꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯁꯦꯀ꯭ꯔꯦꯠ ꯄ꯭ꯂꯦꯁ ꯑꯣꯏꯅ ꯀꯅꯥꯝꯇꯒꯤ ꯏꯟꯇꯔꯚꯦꯟꯁꯟ ꯌꯥꯎꯗꯅ ꯃꯥꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗꯨꯗ ꯃꯗꯨꯒꯤ ꯑꯌꯥꯕꯗꯨ ꯄꯤꯒꯗꯕꯅꯦꯕ ꯑꯗꯨꯅ ꯂꯩꯔꯤꯁꯤ ꯃꯁꯤ ꯃꯣꯇꯤꯞꯁ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯃ ꯃꯁꯤ ꯈꯨꯗꯛꯇ ꯅꯩꯅꯕ ꯌꯥꯔꯣꯏ ꯃꯁꯤ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯁꯨ ꯍꯌꯦꯡ ꯀꯩꯅꯣꯝꯃ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯪ ꯁ꯭ꯂꯤꯞ ꯑꯃ ꯂꯩꯈꯤꯕꯗꯒꯤꯀꯣ ꯇꯣꯉꯥꯟꯕ ꯃꯁꯤ ꯌꯥꯝ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯤꯅ ꯑꯩ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯃꯁꯤꯒꯤ ꯑꯩꯅ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯑꯦꯔꯤꯌꯥꯁꯦ ꯑꯩꯒꯤ ꯏꯟꯇꯔꯚꯦꯟꯁꯟ ꯑꯩꯒꯤ ꯏꯟꯇꯔꯦꯁ ꯂꯩꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯗꯨ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯄꯤꯕ ꯌꯥꯕ ꯃꯐꯝꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯤꯝꯄꯜ ꯑꯣꯕꯖꯥꯔꯕꯦꯁꯟꯗꯗꯤ ꯐ꯭ꯔꯣꯝ ꯑꯦꯅꯤ ꯁꯥꯏꯠ ꯐ꯭ꯔꯣꯝ ꯕꯣꯠ ꯑꯦꯅꯤ ꯁꯥꯏꯠꯇꯒꯤꯀꯣ ꯔꯤꯂꯤꯖꯤꯌꯁ ꯄ꯭ꯂꯦꯁꯦꯁ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯁꯦꯀ꯭ꯔꯦꯠ ꯄ꯭ꯂꯦꯁꯅꯤ ꯃꯁꯤꯗꯩꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯒꯤ ꯑꯊꯤꯡꯕ ꯅꯠꯇ꯭ꯔꯒ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯑꯃꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯔꯁꯦꯞꯁꯟ ꯑꯃꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯔꯁꯄꯦꯛꯇꯤꯞ ꯑꯃꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯂꯤꯃꯦꯟ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯃꯥꯏꯟ ꯁꯦꯠꯇꯒꯤ ꯄꯨꯂꯞ ꯂꯧꯊꯣꯛꯀꯗꯧꯅꯦꯕ ꯐ꯭ꯔꯣꯝ ꯑꯦꯅꯤ ꯑꯦꯡꯒꯜꯗꯒꯤꯀꯣ ꯑꯗꯨ ꯗꯤꯚꯣꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯃꯦꯁꯤꯅꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯣ ꯑꯀꯣꯏꯕ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨ ꯀꯥꯟꯗꯨꯗ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯣꯂꯨꯁꯟ ꯑꯃ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤꯗꯩꯗ ꯑꯦꯅꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯅ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠ ꯁꯣꯂꯨꯁꯟ ꯂꯩꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯃꯒꯤ ꯃꯤꯡꯗ ꯃꯌꯥꯝ ꯑꯃ ꯏꯚꯟ ꯆꯥꯎꯈ꯭ꯔꯕ ꯔꯥꯝ ꯖꯟꯃꯚꯨꯃꯤꯒꯤ ꯀꯩꯅꯣ ꯄꯩꯁꯥ ꯃꯥꯡꯉꯦ ꯑꯗꯨ ꯇꯧꯅꯔꯤꯁꯤꯅꯀꯣ ꯂꯥꯛꯏꯕ ꯄꯣꯠ ꯃꯁꯤ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯑꯩꯒꯤ ꯏꯁꯣꯔꯒ ꯑꯩꯒ ꯂꯩꯅꯕ ꯃꯔꯤꯁꯤꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯄ꯭ꯂꯦꯁꯇ ꯃꯥꯒꯤ ꯀꯜꯆꯔꯦꯜ ꯄ꯭ꯔꯦꯛꯇꯤꯁꯦꯁꯇ ꯃꯗꯨ ꯑꯩꯗꯤ ꯗꯤꯄꯦꯟ ꯇꯧꯗꯦꯅ ꯑꯩꯒꯤ ꯐꯤꯂꯣꯁꯣꯐꯤ ꯑꯃ ꯂꯩꯖꯩꯕꯀꯣ ꯑꯩꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯑꯃ ꯏꯁꯣꯔꯒ ꯑꯩꯒ ꯂꯩꯅꯕ ꯃꯔꯤ ꯑꯁꯤꯗꯤ ꯑꯣꯡꯂꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒ ꯏꯁꯣꯔꯒ ꯂꯩꯅꯕ ꯑꯗꯨ ꯈꯛꯀꯤ ꯇ꯭ꯔꯥꯟꯁꯦꯟꯗꯦꯟꯇꯦꯜ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯏꯁꯣꯔꯒ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩꯌꯦꯕꯀꯣ ꯑꯩꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯩꯒꯤ ꯐꯤꯂꯣꯁꯣꯐꯤꯗꯗꯤ ꯃꯐꯝꯅ ꯖꯒꯥꯅ ꯄ꯭ꯂꯦꯁꯅ ꯂꯩꯗꯅꯀꯣ ꯑꯗꯒꯤ ꯂꯩꯔꯤꯕ ꯀꯜꯆꯔꯦꯜ ꯄ꯭ꯔꯦꯛꯇꯤꯁꯦꯁ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯏꯁꯣꯔꯒ ꯃꯔꯤ ꯂꯩꯅꯕꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯂꯧꯗꯦꯕꯀꯣ ꯑꯩꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ
ꯑꯩꯒ ꯏꯁꯣꯔꯒ ꯑꯩꯒ ꯂꯩꯅꯕ ꯃꯔꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔꯗꯨꯒ ꯑꯩꯒ ꯈꯛꯇꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯟꯁꯦꯟꯗꯦꯟꯇꯦꯜ ꯔꯤꯂꯦꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯂꯧꯖꯕꯅꯤꯅꯕꯀꯣ ꯑꯇꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗꯗꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯑꯣꯐ ꯒꯣꯗꯀꯤ ꯔꯤꯂꯦꯁꯟꯁꯤꯒ ꯃꯌꯥꯝꯒ ꯈꯤꯇꯪ ꯃꯁꯤ ꯇꯥꯏꯑꯣꯟꯅꯕ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯂꯧꯖꯕꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯔꯤꯆꯨꯋꯦꯜꯒꯤ ꯀꯔꯤꯒꯤ ꯂꯩꯕ ꯄ꯭ꯔꯦꯛꯇꯤꯁꯦꯁ ꯃꯌꯥꯝꯁꯤꯡ ꯂꯩꯗꯅꯀꯣ ꯗꯦꯕ ꯀꯔꯃꯒꯤ ꯁꯣꯔꯥꯠꯀꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯇꯧꯔꯤꯕ ꯈꯣꯠꯂꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤꯁꯨ ꯊꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯈꯟꯗꯕ ꯑꯩꯒ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗ ꯁꯨꯝ ꯂꯩꯖꯕꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯃꯁꯤ ꯈꯤꯇꯪ ꯁꯥꯏꯁꯤꯗ ꯈꯠꯅ ꯆꯩꯅꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯈꯣꯠꯄ ꯑꯗꯨ ꯇꯧ ꯑꯗꯥ ꯑꯃꯅ ꯍꯥꯏ ꯑꯃꯅ ꯌꯥꯗꯦ ꯑꯗꯨ ꯒꯥꯏꯁꯦ ꯑꯩꯉꯣꯟꯗꯗꯤ ꯃꯁꯤ ꯈꯤꯇꯪ ꯑꯩꯒꯤ ꯀꯩꯅꯣꯁꯤꯒ ꯃꯥꯏꯟꯁꯦꯠꯁꯦ ꯈꯤꯇꯪ ꯇꯥꯏꯑꯣꯟ ꯏꯑꯣꯟꯅꯕꯗꯧꯅ ꯏꯊꯧ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝ ꯂꯩꯅꯕꯗꯨꯅ ꯃꯌꯥꯝꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯁꯥꯏꯁꯤꯗ ꯌꯥꯝ ꯀꯩꯅꯣ ꯑꯩ ꯀꯩꯅꯣꯁꯤꯅ ꯍꯌꯦꯡ ꯀꯩꯅꯣꯝꯃ ꯀꯃꯦꯟ ꯑꯃ ꯑꯩꯅ ꯁꯣꯏꯈ꯭ꯔꯒ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯈ꯭ꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯑꯦꯅꯤ ꯑꯦꯡꯒꯜꯗꯒꯤꯀꯣ ꯑꯗꯨꯅ ꯁꯥꯏ ꯃꯇꯥꯡꯗꯗꯤ ꯑꯩ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯀꯃꯦꯟ ꯊꯝꯅꯤꯡꯗ꯭ꯔꯦꯗꯤ ꯆꯨꯝꯕ ꯂꯥꯟꯕꯒꯤ ꯋꯥꯗꯣ ꯍꯌꯦꯡ ꯀꯣꯔꯠꯅ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯇꯩꯅꯔꯤ ꯃꯔꯤ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯆꯔꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯂꯦꯞꯆꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯏꯟꯇꯔꯦꯁ ꯂꯩ ꯃꯌꯥꯝꯅ ꯋꯥꯛ ꯇꯧꯕꯤꯔꯤ ꯂꯩꯗꯅꯀꯣ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯁꯨꯝꯕꯒꯤ ꯄꯣꯠꯁꯤꯗ ꯑꯩ ꯀꯥ ꯍꯦꯟꯅ ꯌꯥꯎꯖꯗꯕꯅꯤ나 ꯑꯗꯨꯒ ꯈꯪꯁꯨ ꯈꯪꯖꯗꯕꯅꯤ나 ꯑꯩ ꯃꯁꯤ ꯈꯤꯇꯪ ꯑꯔꯨꯕ ꯑꯦꯔꯤꯌꯥ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯀꯃꯦꯟꯁꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯀ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯨꯠꯈꯤꯗꯧꯔꯕ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩꯁꯨ ꯑꯃꯅꯤꯅꯁꯨ ꯑꯩꯈꯣꯏ ꯊꯝꯕꯤꯔꯛꯂꯤ ꯃꯁꯤꯗ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯑꯉꯥꯡꯗ ꯑꯃ ꯑꯅꯤ ꯇꯝꯕꯤꯕꯒꯤ ꯃꯍꯨꯠꯇ 1 2 3 ꯇꯝꯕꯤꯈꯤꯕ ꯏꯃꯥꯂꯣꯟꯁꯤꯡ ꯑꯁꯤ ꯃꯨꯠꯁꯜꯂꯛꯀꯗꯧꯔꯤꯕꯅꯤꯁꯨ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯜ ꯔꯥꯃꯦꯁꯣꯔꯅꯁꯨ ꯑꯩꯈꯣꯏ ꯊꯝꯕꯤꯔꯛꯂꯤ ꯑꯣꯖꯥ ꯃꯁꯤ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯐꯨꯔꯨꯞꯁꯦ ꯁꯛꯇꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯂꯣꯝꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯒꯤ ꯃꯌꯦꯛ ꯃꯤꯒꯤ ꯃꯔꯣꯟ ꯍꯦꯛ ꯄꯣꯛꯊꯣꯔꯛꯄꯗꯒꯤꯅ ꯑꯉꯥꯡꯁꯤꯗ ꯇꯝꯕꯤꯕ ꯍꯧꯕꯒꯤ ꯆꯠꯅꯕꯤꯁꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯀꯟꯅꯁꯨ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯁꯤ ꯈꯪꯍꯟꯗꯕ ꯌꯥꯗꯕꯅꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯍꯤꯟꯗꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃ ꯂꯥꯡꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯁꯦ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯂꯣꯟꯁꯨ ꯈꯪꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯂꯣꯟꯁꯤ ꯅꯥꯊꯩꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯑꯉꯥꯡꯁꯤꯅ ꯈꯪꯕ ꯍꯧꯔꯛꯄꯗꯒꯤꯅ ꯃꯤꯒꯤ ꯂꯣꯟ ꯏꯪꯂꯤꯁꯇ ꯑꯃꯗꯤ ꯍꯤꯟꯗꯤꯗ ꯁꯨꯝꯕ ꯇꯝꯕꯤꯕ ꯍꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯈꯨꯔꯥ ꯃꯇꯣꯟꯗ ꯀꯔꯤ ꯃꯤꯡ ꯀꯧꯒꯅꯤ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯕꯒꯤ ꯆꯠꯅꯕꯤꯁꯦ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯏ ꯍꯥꯏꯕꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯣꯖꯥ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗ ꯑꯃꯗꯤ ꯏꯈꯨꯔꯥ ꯏꯇꯣꯟꯅ ꯀꯧꯒꯗꯕ ꯃꯤꯡꯁꯤꯡ ꯇꯩꯌꯣꯟꯅꯔꯛꯄ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯛꯄ ꯃꯇꯝꯗ ꯂꯣꯜꯂꯤ ꯈꯦꯠꯅꯔꯛꯇꯕ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯀꯣꯏꯅꯗꯕꯒꯤ ꯃꯑꯣꯡꯗ ꯃꯄꯥꯟ ꯂꯝꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯇꯧꯅꯔꯛꯄ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯐꯖꯔꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯊꯧꯒꯂꯣꯟ ꯕꯦꯕꯥꯔꯁꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯃꯨꯠꯊꯔꯛꯄꯒꯤꯁꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯀꯟꯅꯁꯨ ꯆꯠꯊꯔꯛꯂꯤ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤ ꯃꯤꯒꯤ ꯆꯥꯎꯈꯠꯄꯔꯣꯝꯒꯤ ꯃꯇꯧ ꯇꯝꯕꯗꯤ ꯐꯩ ꯑꯗꯨꯕꯨ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯆꯠꯅꯔꯤꯕ ꯊꯧꯒꯂꯣꯟ ꯕꯦꯕꯥꯔꯁꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯃꯨꯠꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯂꯥꯛꯄꯁꯤ ꯃꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅꯁꯨ ꯑꯦꯜ ꯔꯥꯃꯦꯁꯣꯔꯅꯁꯨ ꯑꯩꯈꯣꯏ ꯊꯝꯕꯤꯔꯛꯂꯤ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥ ꯃꯁꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕꯗꯨ ꯇꯥꯔꯦꯀꯣ ꯇꯁꯦꯡꯕꯗꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯅꯦꯁꯟ ꯑꯃ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯄꯔꯁꯦꯞꯁꯟꯁꯤ ꯌꯥꯝꯃꯤ ꯃꯥꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯁꯤ ꯌꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯃꯥꯏꯀꯩ ꯅꯥꯝꯃ ꯈꯛꯇꯗꯒꯤ ꯑꯩꯈꯣꯏꯅ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕꯁꯤ ꯌꯥꯔꯣꯏꯕꯀꯣ ꯅꯦꯁꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄ꯭ꯂꯨꯔꯦꯁꯇꯤꯛ ꯅꯦꯆꯔ ꯑꯃ ꯂꯩꯒꯗꯧꯅꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯑꯃ ꯆꯪꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤ ꯍꯥꯏꯗꯅꯁꯨ ꯈꯪꯕ ꯍꯥꯏꯕꯁꯤꯗ ꯃꯥꯡꯖꯕ ꯑꯝꯇ ꯂꯩꯇꯦꯕꯀꯣ ꯕꯠ ꯍ꯭ꯌꯨꯃꯦꯟꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯤꯅ ꯀꯌꯥꯝꯅ ꯈꯪꯕ ꯌꯥꯏ ꯀꯩꯅꯣ ꯈꯪꯕ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯤꯃꯤꯇꯦꯁꯟꯗꯨꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯁ꯭ꯇꯤꯛ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯦꯔꯤꯌꯥ ꯑꯃꯈꯛꯇꯪꯗ ꯑꯗꯨꯅꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯇꯩ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯍꯥꯏꯔோ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯁꯨ ꯆꯨꯝꯅ ꯌꯦꯡꯕ ꯍꯩꯕ ꯑꯃ ꯆꯪꯉꯦꯕ ꯃꯁꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯅ ꯏꯊꯅꯤꯛ ꯑꯣꯏꯅ ꯐꯨꯔꯨꯞ ꯑꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒꯗꯤꯀꯣ ꯃꯁꯤꯗꯁꯨ ꯑꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯦꯛꯆꯨꯑꯦꯂꯤꯗꯤ ꯃꯁꯤꯗꯤ ꯄꯣꯂꯤꯇꯤ ꯑꯃꯅꯦꯕꯀꯣ ꯃꯥꯒꯤ ꯅꯦꯁꯟ ꯑꯃ ꯄ꯭ꯂꯨꯔꯦꯁꯇꯤꯛ ꯅꯦꯆꯔ ꯑꯃ ꯌꯥꯎꯅꯦꯕꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯒꯠꯂꯛꯄ ꯄꯣꯠ ꯑꯃꯅꯤ ꯃꯤꯇꯩ ꯍꯥꯏꯕꯁꯦ ꯄꯣꯂꯤꯇꯤ ꯑꯃꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯂꯛꯏꯁꯦꯀꯣ ꯃꯤꯇꯩ ꯍꯥꯏꯕꯁꯦ ꯄꯣꯂꯤꯇꯤ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕꯗ ꯄꯣꯂꯤꯇꯤ ꯑꯃꯗ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯌꯨꯅꯤꯚꯔꯁꯦꯜ ꯃꯥꯒꯤ ꯑꯦꯛꯁꯄꯥꯟꯁꯟ ꯑꯃ ꯂꯩ ꯍꯣꯔꯥꯏꯖꯟ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯀꯌꯥꯝ ꯀꯣꯟꯁꯤꯜꯂꯤꯒꯦ ꯍꯥꯏꯕ ꯑꯃ ꯑꯗꯨꯒꯤ ꯑꯦꯛꯁꯄꯥꯟꯁꯟꯗꯨ ꯇꯧꯔꯤꯉꯩ ꯃꯇꯨꯡ ꯀꯣꯟꯁꯤꯟꯕꯗꯨꯒꯤ ꯃꯥꯒꯤ ꯑꯦꯛꯁꯄꯥꯟꯁꯟꯗꯨ ꯌꯥꯝꯃꯤꯉꯩ ꯃꯇꯤꯛ ꯃꯥꯒꯤ ꯄ꯭ꯂꯨꯔꯦꯁꯇꯤꯛ ꯑꯣꯏꯕ ꯅꯦꯆꯔꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯦꯕꯀꯣ ꯑꯗꯨ ꯀꯟꯐꯥꯏꯟ ꯇꯧꯕ ꯌꯥꯔꯣꯏꯕ ꯁ꯭ꯇꯦꯛꯅꯦꯟ ꯑꯣꯏꯅ ꯊꯝꯕ ꯌꯥꯔꯣꯏꯕꯀꯣ ꯍꯥꯏꯕꯗꯨ ꯁ꯭ꯇꯦꯛꯅꯦꯟ ꯑꯣꯏꯅ ꯊꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯦꯜꯇꯤ ꯃꯥꯅ ꯁ꯭ꯇꯦꯛꯅꯦꯟ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯌꯨꯅꯤꯚꯔꯁꯦꯜꯂꯤꯇꯤꯗꯨꯒꯤ ꯍꯣꯔꯥꯏꯖꯟꯗꯣ ꯑꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯊꯣꯛꯅ ꯆꯠꯄ ꯀꯥꯟꯗꯨꯗ ꯀ꯭ꯋꯦꯁꯟ ꯑꯣꯐ ꯏꯝꯄerialism ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯀ꯭ꯋꯦꯁꯟ ꯑꯣꯐ ꯏꯝꯄꯣꯖꯤꯁꯟ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ
matamsiga machanari bra chanadra leidana ko aduga pot mayam sing asi karmaina koina honjangadage natragana masini yaraktragadi karamba peltam phonggadage haibase polity haibasi matam gi na ohongba naira kanebuko mai national character si honga kanebuko aduna sigi mayam ho pichibi da ohongba haibasi laitragadi akoi si asibagumba nebuko adun leiba mayam puna moksi akoina miyeng khara khaktagi natraga mai khaktagi akoina yengaga akoi pot ama akoina magi exist story na haiba yaroibuko si mayama leigre ko hojikti akoina akoigi masana kyaniti ki kari ki kitu paraga dum khangani magi mama lon chi ngangi ba lon adu ngangi ba mi adu magi jati du masakta e na hairi ne buko but to some extent hojik tadi masigi modern concept tadi amu magi linguist kambusingi kari gi leriba mayam sing asi dadi mar kari ahong bala e haiba kanda aina what I feel haibase aina what I feel haibase aina kari khalli ge ta kari phauri ge haibase mapung aina masiga aina phauri basiga sab manana transmit to ngamiba language do that is mana ngangi ma mechanism do madu magi mama lo ne na interpret to ra abane ko laiba issue se aduna sigi mayam sing asida koina sigi achomba debate amani laiba pot mayam sing heta koina saida kana to ya roi ko aduna my perception aiduni perspective aiduni aduga masi mayam sing ase koina heta mi amana haire taga amana tawre haidana heta chumi natraga lali haibagi natabida magi sigi kano mayam se dum debate dum taw lai ne adum lai ne ptv si ko eastern da khangde western da khangde amada khangde mayam lai ba poni aduna masigi debate si da koi yawbagi wane ko madu magi oiba angle amani aina thami su angle amane ko ana sigi mayam singa sida karamane hen applicable oike haibu di hai matam gi matung ina magi lai ba potun wa dor khadabane akoina pot ama ptv si da khangmuda kanada ba amta leite ko kaksingi lon khangbuju kanei nongsagi lon khangbuju kanei useki lon khangbuju kanei buko jagat punamaki chanami khangbuga pat aina madu kayamna madu ai limit asina aina kayamna madu kana tawduri ke haibududi madu ai gi wane buko adra sidaida ojikti magi universal oiba magi modern global gi kari gi laiba pot mayam sing asiga akoina kamdong encounter tawgade gi haise akoina haihodragadi akoi gi oina mutkane buko sidaida akoi gi hekta stick tawsu yaroi adu kamdong na lariba challenges mayam sing ase akoina karmaina akoi gi posi manghandana amadi masigi posi gi magun hengana karmaina chatkadage haiba mechanism adu da chat panatana akoi adune na lekhatlaga ama toroga ngangna ba yadabi filmda ngangna badi yaroi buko adu laiba pot mayam sing ase akoi masi academic ki aruba area amane buko sumne heta kana to bandi yam so university gi level da karida yam song sathari ba debate seminar yam tori buko adu si mayam sing ase ki mayam lei adu maikei ama khakta dagi sini loy interpret to yaroi tawudabu sumi mama lon haiba sideda pot khuri makse loina mak khang ek aina hek ngang podai na ngang jeri ba lon si ma lon ni dana ko sideda laila shu tambi ba sideda khangan ba kot pa haiba sina magi laiba puna maksigi wakhalon puna magi sagalan bagi masa ama oigadori ne bako adu oiba taraga su laiba pot asiga connectivity ama karmaina akoina akoigi group asidagi akoigi group asidagi wangmalana kamdona communicate tawgadagi haibagi skill ase masigi akoida education gi so lapse sama leiri ko akoina samna kanda laik tambi ba haibonga loan tambi ba haibonga ani leiri ko akoigi si loan tambi da laik tambi da bhapta da bam leire akoigi education system si da loan su tamda laik su tamda angang ama maron mari bok khangdui mama papa du adana haiba maron su dringegi matam da mana laik tu bo khangdingai matam du da mana khangdaba lon amana su tambiri ne ba haidi mana khangdriba laik to adu amu khangdaba lon amada tambiri ne ba this is the problem masi ayam so bo problem amane ko mana khangdriba laik tu khangdriba lon amada tambiri ne ba si kem sathiram gadagi yong ko adu itagari mana lon khangnabu hona doira laik khangnabu hona doira issue ani ne ba le aduna aikoina aikogi education ki mechanism sideda language tamge haibagi language tambagi mai formula am rei buko adudeida magi language tambi gedam ne laik tambi ba haibasidi naturally magi hojera iba mana khangjeri ba magi mama lon du tambi gedam ne buko ana pot asiki mingling tawri area se akoina political level degi masi bifurcate tawra kandu da semdo o kandu da karmain lon tambi gani kamain laik tambi gani haiba mechanism sida koi chat ke daw ne buko
sumna khoi like sida du to da ama ni tambire amani mhota 1 2 sile a b a khoi kok sam gi mhota na traga soro sarai mhota adu a b c kano ka khana sile na traga na adu ada de a b c na sile haiba na taba ai khoi na pot ama haiba se magi leiriba magi language ase asigi through dagi magi knowledge asi phom to khandoi ne angang ama pipom ha adu dagadi mana mayum da ngangjeriba nungaijeri magi family ngangjeriba loan adu dagi magi establish to laga magi knowledge hapsen bira kan sida mongon da hen ba loan ama kamdong tambi gadagi haibaduna tonganu mechanism ma da khana gadane sidi political so decision amne aduna ne akoina leiriba political system asigi paradigm asigi manung da chaliba pot myam sing ase akoina हाई पोट असी पुनमक सेमदोके हाई तारगदि अखोइदा लेरिबा पॉलिटिकल सिस्टम असिगी पैराडाइम से होंदोको नतना तोप लेते को अदन लेरिबा पोट म्याम सिंग असे अखोइना ngang ngake ai adu adana haibni si politically decision lor lakada pot ngakane bu aduna yam luri se leba amagi nation amagi my control tawdariba magi pivotal oiba my keno aduna root aduna ko aikoigi mindset ki manung da leitre aikoigi perception ki manung da leitre aikoigi perspective ki manung da leitre aikoigi aspiration ki manung da leitre adu itaragadi akoina akogi decision si kamai lo si akogi aspiration gi decision lo ngamba akogi perspective gi decision lo ngamba akogi perception gi decision lo ngamba adu ma political paradigm ma da akoi si leiba natana akoi haiba myam punna mo khana ba yai nei na ba yai but never change to buding amoy ko maram de akoi da adu gi le si paradigm mai manung sa thariba system manung laiba pot amane akoi system du gi manung da akoina haiba possible na ba yaroi contradict to ba yaroi ko maram de sigi po si akoina hana politician sing asina khangbi bataba masi khang kanjida even ramiso si mla orangani natra mla natra hosi ngangi bedu ha ma de politically mla tawni mana mla oina change hosi ko ade ma gi lebak sembadi yaurabani leiba mechanism sida mangno hongdokna bagi damakta kari tawba ngame hosi ma directly he is now encounter in the political that adu success person namu oire ko mla su oire ko adu man haiba pot magi pamba leiba myam punam si tarak na bagi damukta man kari political decision ohongba paradigm ski manung da ma loba ngame education system si leda ama to ngame adu gi po eta kadi man ngangi siga mama sadu self contradict oitra leiba pot myam sing se si myam sing se akoina pangana ngamo na taba aine kari to gudagi haiba se khangaga masigi posita nei na ba change buko ana si myam si achu aruba academic discourse amane buko si posting si pangai da jen ba ya po na te buko sentiment sat pa ya ba su na te buko aruba pot amani sentiment emotion si nga hakini adum mang hini matam khagi le nga mator kan aduna pot myam sing se khoi khangna karawai dana khoina hori ba khoina target to bi area si karai dana haiba posi khoi khangna satragadi hayeng lebak si da phana ba hayu ba hairaga kyau suna tholaga aduna unwanted situation turmoil situation ma establish to pe yai adun leiba pot myam punam mak se khoi leiba posi kari no aina to do si role si kari no ha posi khoi khangna podu thabuk to ma changi na ismaila thamjagi namari jome oza khoi gi loli gi matang da khoi ima lonji gi matang da hujik chanarak liwa thak khana yak taba amari tongan tongan ma tholom be ba yok ta si matang yam namari chum su thambiri oza thak jari oza chil matang ga kai thobi do ngasi notice window ayu analysis asi bu mapung pham gi da mak tamadi yimbiru bior pumno puso roi boina krum jari Northeast window meaning tabiriba mayam punamakpu taramna okchari hauzik mapalamgi thapaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani
ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯏꯟꯗꯤꯌꯟ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤꯗꯤ 50,000ꯗꯒꯤ ꯍꯧꯖꯒꯅꯤ꯫ ꯒꯜꯐ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 55,000ꯗꯒꯤ ꯍꯧꯖꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯕꯦꯍꯔꯟ ꯋꯥꯇꯔ ꯄꯥꯔꯛꯀꯤ ꯐꯤꯃꯦꯜ ꯔꯤꯇꯦꯜ ꯁ꯭ꯇꯥꯐ 10 ꯀꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯔꯤꯇꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯒ ꯂꯣꯏꯅꯅ ꯌꯥꯝꯗ꯭ꯔꯕꯗ 165 ꯁꯦꯟꯇꯤꯃꯤꯇꯔꯒꯤ ꯆꯥꯡꯗ ꯋꯥꯡꯕ ꯑꯣꯏꯕꯤꯒꯗꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯑꯦꯀꯣꯃꯣꯗꯦꯁꯟ, ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯑꯗꯨꯒ ꯗ꯭ꯌꯨꯇꯤ ꯃꯤꯜꯁꯨ ꯄꯤꯖꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 68,000ꯗꯒꯤ ꯍꯧꯖꯒꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛꯇ 7005273217 ꯅꯠꯇ꯭ꯔꯒ 9366230077 ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯅꯣꯔꯠ ꯏꯁꯠ ꯋꯤꯟꯗꯣ ꯇꯤꯚꯤ ꯕꯤꯜꯗꯤꯡ ꯍꯠꯇꯥ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯔꯣꯗꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯁ꯭ꯄꯥꯔꯀꯜ ꯑꯦꯖꯨꯀꯦꯁꯅꯦꯜ ꯁꯔꯚꯤꯁꯀꯤ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯦꯂꯔꯒꯤ ꯐꯤꯃꯦꯜ ꯑꯃꯁꯨꯡ ꯃꯦꯜꯒꯤ ꯑꯍꯥꯡꯕ ꯄꯣꯁꯠ 2 ꯀꯧꯔꯤ꯫ ꯑꯦꯖꯨꯀꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ MBA ꯂꯣꯏꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯐ꯭ꯔꯦꯁꯔ ꯑꯃꯁꯨꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯕ ꯌꯥꯒꯅꯤ꯫ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 7005063196 ꯅꯠꯇ꯭ꯔꯒꯅ 9366230077ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯁ꯭ꯄꯥꯔꯀꯜ ꯑꯦꯖꯨꯀꯦꯁꯅꯦꯜ ꯁꯔꯚꯤꯁ, 2nd floor, ꯅꯣꯔꯠ ꯏꯁꯠ ꯋꯤꯟꯗꯣ ꯇꯤꯚꯤ ꯕꯤꯜꯗꯤꯡ, ꯍꯠꯇꯥ, ꯅ꯭ꯌꯨ ꯆꯦꯀꯣꯟ ꯔꯣꯗ, ꯏꯝꯐꯥꯜ ꯏꯁꯠ, ꯃꯅꯤꯄꯨꯔꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯅꯣꯔꯠ ꯏꯁꯠ ꯋꯤꯟꯗꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯒꯤ ꯊꯕꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯗꯨꯕꯥꯏꯒꯤ ꯋꯦꯌꯔꯍꯥꯎꯁ ꯋꯥꯔꯀꯔꯒꯤ ꯊꯕꯛ ꯀꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄ꯭ꯔꯖꯦꯟꯇꯦꯕꯜ ꯑꯦꯟ ꯒꯨꯗ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯂꯩꯕꯇ ꯅꯠꯇꯅ ꯃꯁꯥꯒꯤ ꯆꯍꯤ 12ꯗꯒꯤꯅ 38 ꯐꯥꯎꯕꯗ ꯂꯩꯕ ꯑꯣꯏꯕꯤꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ per day 12 hours duty hours ꯑꯣꯏꯖꯒꯅꯤ꯫ Per weekꯇ 6 days duty ꯑꯣꯏꯖꯒꯅꯤ꯫ 2 years work visa ꯄꯤꯖꯒꯅꯤ꯫ ꯂꯣꯏꯅꯅ accommodation and transportation ꯄꯤꯖꯕꯇ ꯅꯠꯇꯅ medical and insuranceꯁꯨ ꯄꯤꯖꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 68,000ꯗꯒꯤ ꯍꯧꯖꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯀꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯊꯕꯛ ꯀꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯗꯤꯌꯟ ꯀꯥꯔ ꯂꯥꯏꯁꯦꯟꯁꯀ ꯂꯣꯏꯅꯅ ꯒꯜꯐꯀꯤ ꯂꯥꯏꯁꯦꯟꯁ ꯂꯩꯕ ꯑꯣꯏꯒꯗꯕꯅꯤ ꯑꯃꯁꯨꯡ ꯕꯦꯁꯤꯛ ꯏꯪꯂꯤꯁ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯂꯩꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯏꯟꯗꯤꯌꯟ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤꯗꯤ 50,000ꯗꯒꯤ ꯍꯧꯖꯒꯅꯤ꯫ ꯒꯜꯐ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 55,000ꯗꯒꯤ ꯍꯧꯖꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯕꯦꯍꯔꯟ ꯋꯥꯇꯔ ꯄꯥꯔꯛꯀꯤ ꯐꯤꯃꯦꯜ